ꯑꯗꯣ ꯁꯤꯒꯤ ꯕꯣꯔꯤꯁꯦ ꯁꯤꯒꯤ ꯕꯣꯔꯤꯁꯤꯅ ꯁꯒꯣꯜ ꯍꯋꯥꯏꯒꯤ ꯕꯣꯔꯤꯅꯦꯕ ꯑꯗꯨꯒ ꯃꯔꯣꯏ ꯊꯥꯛꯄꯁꯨ ꯂꯩꯗꯅ ꯑꯗꯣ ꯃꯔꯣꯏ ꯊꯥꯛꯄ ꯃꯆꯨꯒ ꯐꯖꯕ ꯌꯦꯂꯣ ꯆꯪꯕꯗꯨꯅ ꯕꯦꯁꯣꯟꯒꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯆꯤꯜ ꯏꯅꯥꯎꯅ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨ ꯆꯥꯕ ꯌꯥꯏ ꯑꯗꯨ ꯇꯥꯔꯒꯁꯨ ꯁꯤꯁꯦ ꯁꯒꯣꯜ ꯍꯋꯥꯏꯒꯤꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩꯕ ꯍꯦꯜꯂꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯊꯣꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯦꯁꯣꯟ ꯍꯥꯞꯆꯔꯤꯁꯦ ꯁꯤ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯊꯣꯡꯕꯒꯤ ꯃꯥꯒꯤ ꯃꯍꯤꯗꯣ ꯆꯔꯥꯡ ꯆꯔꯥꯡ ꯇꯥꯕꯗꯣ ꯑꯗꯨꯒꯤ ꯃꯍꯤ ꯂꯥꯡꯗꯅꯕ ꯃꯍꯤꯗ ꯈꯤꯇꯪ ꯐꯥꯖꯅꯕ ꯑꯗꯨꯒ ꯍꯦꯟꯅꯁꯨ ꯃꯍꯥꯎ ꯍꯦꯟꯒꯠꯅꯕ ꯃꯁꯛꯁꯨ ꯍꯦꯟꯅ ꯐꯖꯅꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯕꯦꯁꯣꯟ ꯍꯥꯞꯆꯔꯤꯁꯦ ꯍꯜꯂꯣ ꯏꯆꯤꯟ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯁꯥ ꯉꯥ ꯃꯤꯠ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯊꯦꯜ ꯉꯥꯛꯇꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯌꯥꯝ ꯍꯥꯎꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯊꯦꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯃꯊꯦꯜ ꯉꯥꯛꯇꯅꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯃꯔꯣꯏ ꯊꯣꯡꯕꯅꯦ ꯁꯤꯁꯤꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕ ꯂꯩꯔꯦ ꯁꯤꯅ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥ ꯃꯌꯥꯡꯇꯣꯟ ꯃꯄꯥꯟꯒꯤ ꯕꯣꯔꯥꯅꯦ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯏꯔꯣꯟ ꯇꯥꯔꯒꯗꯤ ꯍꯋꯥꯏ ꯃꯇꯣꯟ ꯀꯣꯠꯄ ꯍꯥꯏꯁꯦ ꯁꯤꯅ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯃꯔꯣꯏ ꯊꯣꯡꯕꯁꯦ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯟꯅ ꯆꯥꯏꯌꯦꯕꯀꯣ ꯁꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯥꯏꯕ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯕꯥꯃꯣꯟꯅ ꯊꯣꯡꯕꯗꯒꯤ ꯑꯩꯅ ꯊꯣꯡꯕꯅ ꯍꯦꯜꯂꯦꯌꯦ ꯁꯤꯁꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤꯁꯦ ꯈꯣꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯟꯖꯔꯛꯀꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯃꯁꯨ ꯍꯥꯞꯀꯦ ꯃꯌꯥꯡꯇꯣꯟ ꯕꯣꯔꯥꯁꯦ ꯁꯤꯁꯨ ꯃꯆꯦꯠ ꯑꯃ ꯍꯥꯞꯀꯦ ꯑꯗꯨꯒ ꯍꯋꯥꯏ ꯃꯇꯣꯟꯁꯤꯁꯨ ꯍꯥꯞꯀꯦ ꯕꯣꯔꯤ ꯑꯃꯁꯨ ꯍꯥꯞꯀꯦꯁꯦ ꯁꯤꯒꯤ ꯕꯣꯔꯤꯁꯦ ꯑꯍꯥꯟꯕꯒꯤꯁꯦ ꯈꯣꯝꯁꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯟꯖꯔꯛꯀꯦ ꯁꯦ ꯂꯣꯏꯔꯒ ꯁꯤ ꯃꯍꯥꯎꯁꯤꯗ ꯑꯩꯈꯣꯏ ꯃꯔꯣꯏ ꯊꯣꯡꯕꯗ ꯃꯐꯣꯟ ꯇꯥꯅꯕꯅ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯐꯥꯖꯤꯟꯅꯅꯕ ꯑꯂꯨ ꯍꯥꯞꯀꯗꯕ ꯅꯠꯇꯦ ꯑꯂꯨ ꯇꯛꯈꯥꯏꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯕꯦꯁꯣꯟ ꯈꯤꯇꯪ ꯍꯥꯞꯄꯒ ꯁꯣꯛ ꯇꯧ ꯇꯥꯔꯒꯗꯤ ꯃꯔꯣꯏꯁꯦ ꯕꯥꯃꯣꯟ ꯑꯍꯥꯎꯕ ꯕꯥꯃꯣꯟ ꯑꯍꯩꯕꯅ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯗꯣꯏꯅꯦꯕ
ꯃꯁꯤꯒꯤ ꯃꯊꯦꯜꯁꯤ ꯁꯥ ꯉꯥꯅ ꯍꯥꯏꯖꯟ ꯌꯥꯕ ꯃꯊꯦꯜ ꯅꯠꯇꯦ ꯐꯖꯅ ꯍꯥꯎꯋꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯃꯔꯣꯏ ꯊꯣꯡꯕꯗꯣ ꯌꯥꯝ ꯊꯤꯅ ꯍꯥꯎꯋꯦ 그 머리통 구하기다.
Man. Last bite. ꯑꯁꯤ ꯃꯔꯣꯏ ꯊꯣꯡꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟ ꯍꯩꯕꯅꯒ ꯊꯣꯡꯕꯗꯣ ꯃꯔꯣꯏ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅꯕꯨ ꯑꯁꯤꯁꯤꯅ ꯑꯣꯏꯅ ꯍꯥꯎꯋꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯃꯣꯔꯣꯛꯀ ꯆꯞ ꯆꯥꯅ ꯅꯝꯃꯒ ꯌꯣꯡꯆꯥꯛ ꯏꯔꯣꯝꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯔꯣꯏ ꯊꯣꯡꯕꯗꯨꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯃꯔꯣꯏ ꯊꯣꯡꯕꯗꯨ ꯌꯥꯝ ꯊꯤꯅ ꯍꯦꯟꯈ꯭ꯔꯦ ꯑꯗꯣ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ